Loyalam E-PAO tabi bakutimapu hitram susmitana namitangi pau pizari ahan bidak maru headline. Bulletproof gari yauna advanced vehicle chamari ka Honda tare CM na flag off tawkhre. Naga taruk fazin kibigi mayukta protest rally chatkre Deputy CM Nemcha Kipzen mafam lawthokadabani haina dabi tawkhre. Mongkot Chepu Beles dan Nagasina Landarakhre lenga na khwaidiki hena kanba operation chathagadabani haina WC na fondorakli. Pau sandona pijori. Bulletproof gari yauna advanced vehicle chamri ka Honda tare CM na flag off tawkhre. Manipur police asi hena mapangal kanba force ama ohena bohonari haina CM na fondorakli. Police modernization scheme ki makhada public safety fagarhanaba amasung law and order mapanga kangkhayanaba lenga asina paikatpa khongthangi manung chana handak nauna laikhiba bulletproof gari yauna advanced vehicle chamri ka Honda tare ngasi fast MR gi parade ground dagi CM na flag off tawkhre. Thoramaduga mari lenena CM na haikibada Manipur police asi matamga chunana hena mapangal kanba force ama ohenaba chap chana thabak paikhatkani haina phongdokhre. Ngasi flag off tawkiba gari singadudi Hero motorcycle chama Bolero V6 vehicle kontramapan Bolero new vehicle yankhai Tata Zoda vehicle Hundramari mine protected vehicle Tara Tata truck kun 407 Tata vehicle kontra Mahindra bus kun bulletproof Rux vehicle humpu water tanker Taramapan Bolero Casper vehicle yankhai amasung HMR vehicle mangani Thoramaduga mari lenena chief minister na haikibada haukiba chai lisingani kolomjogi me ahumdagi thoklakiba irang asida police na thona fana amasung kathopagaluna thabak tawduna lakli karigumba kanda law and order maintain tawdaba amasung ungkhatnabagi thodok sing thingnaba honabada makhoigi punsida khudong thiba kaya amasu mayongnai maram aduna state asida police modernization project ki oina 2025 ki October 18 Ministry of Home Affairs na lupa crore Chamaga Humdra Tarup Kalak Humpumatoi approved Toraki. Government ki Maikidigi Manipur police asi Matamga Chunana Hena Mapangal Kanba force ama ohena bat chapchan honagani. Police personnel singi oina ration allowance amasung uniform allowance hengarhan kray. Manipur police modernization tawbaga mari lenana Manipur police ki DGP amasung mahaki team na paikhaliba khongthang sing asigidamak thagatpa phongdorakli. Thaugi mamal amakasu hengat kray. Haukiba numi tarani asida petrol amasung diesel gi mamalda marirak shuba oina henga kibaga loina ngasi petrol amadi diesel liter amada lupa aniga paisa kuntra gi mathakta mamal hengat krai lenga ki makhada chalaiba thawi pam singna ngasi amuka hena mamal henga kibagi matung ina petrol liter amada nongna lupa aniga paisa humdrama thoi aduga diesel gi oina liter amada nongna lupa aniga paisa humdrama thoi henga krai Panmayabadi Chalibata Asiki Taramanga da Center na petrol amasung diesel liter amagi mamalda lupa ahum khangin henga kraba matungasi mamal hengaliba asina marirak shubani Masigalune na hokiba numi tarani asida petrol liter amagi mamal lupa taret ka paisa kuntra manga aduga diesel liter amagi oina mamal lupa taret ka paisa yankhai humdoi henga krai Industry executive kaya gi batung ina hokiba numi krani gi mamangdagi petrol amasung diesel gi mamalda tapna Hengalali ba asi atuba matamda leplagani habigi thazabalite Thau marang kaina fanghana ba thabak paikhat piyu haina MSF na phongdorakli Lamdam asigi nongmada changdraba yadraba potlam sing yauna thau marang kaina fanghana ba MSF na ngasi CAF and PD gi director da memorandum pisinuna taksing krai MSF na pisin kiba memorandum aduda yauriba warol sing di maru oina nongmada tangai fadana changliba potlam sing maru oina LPG cooking gas yauna atei mathok taba potlam khudimak puthok pusin tawriba thau asi pam sing da phangdabagi awaba amasung black marketing tawduna thau gi mamal wangna yonarakpa masina awaba mayok narakpa yabagi phibam amada numit khrani asida uba phangli masina hakthengna amasung nakoinana mahairoi singda chauna chaithing piri lairaba amasung sel thumgi phibam sotharaba imung singdana hena khudong chadaba mayoknari thaugi mamal hengalakpana mahairoi puthok pusin tawriba pen service da leiriba driver singi dasu awaba potlum ama piri maramaduna lengakna mahairoi sing mama mapa amadi school angang puthok pusin tawriba pen service driver singi khanduna thau marang kaina fanganabagi khongthang lokhatpiyu CAF and PD na hiramasida kupna nainaduna mathau taba thorang sing paikhatpiyu officer singna mahairoi amasung miyamgi yafanabagi damakta akanba mieng changlakani habigi thazabasu thamli hari
Community kudingmakna apikpa wakhalon thadoksi Manipur thugainaba hotnarakpasing punna thengnaminasi haina Jayachandrana phongdorakli. India ki Prime Minister na Malemgi mafam kudingmakta chatuna santi lauri adubu India ki state oiriba Manipur dana chahi om helaglaba phawa mihat mipun yumai thaba amadi michamiyam da onsinuna phaba punba tawgi thabak ngasi phawa chathari haina Justice Committee ki Chairman Jayachandra Konthojamna phongdokhrei. Pukhrambam Kazau Memorial Trust and Justice Committee on Anglo-Manipur War 1891 Martyrs and Freedom Fighter of Kanglaipak Manipur na sinduna ngasi Kangmong Maisnam Lampak Pangtukiba Pukhrambam Kazau Laikidabagi Chamaga Kuntra Manga Suba Ningsing Thoramda President Jayachandra Konthojamna wafamasi phongdoladuna makhatana haikibada Manipur hariba state asi India gi state ni mahaki state da kapa lawa toriba amadi misi mina tholibasi masa phawba solution purapangamde aduga malemgi mafam khudimakta chatuna santi lauri hariduna India gi Prime Minister na malemgi miyam da lauribasi karam makhalgi santi no haibadu lebak miyam da sengdofam thoi Manipur da leriba community khudimakna apikwa wakhal thadolasi achoba wakhal khanbatamsi kanaroidaba bapna saba wakhal sagatpana Manipur kangkhong chaibasi haibadi Maongda apikwa wakhalonda yumpham oiraga thokkiba thodok pathok khudimak kauthoklasi ngasi kobu numit asidagi horagliba naharo singi yenglaga tungi miro singi yenglaga apunma Manipur amagi wakhalonda punna changsilaba matamda malemgi chawkhalam jelda aikhoisu saruk yaba ngamgani aikhoigi ipa ipu singna tungi miro kayada piragliba paujeldi aikhoi mi oina poklabadi nongma natraga nongmadi soidana sigani akiba mission amagumna hinglabadi punsigi oina minai nai thang oigani maramaduna thauna leina hingnaba aikhoigi tungi mirolgi damak lebaki damak lanfam kayada nokna thawaina pontha oikhi haina Manipur thugaina bohonarakpada aikhoi puna thengnaminasi haiki Naga taruk fazin kibagi mayokta protest rally chakhrei Deputy CM Nemcha Kipzen mafam lautho u haina dawi tawkhrei Kuki militants singna Naga micham taruk hostage oina fazin duna thamkiba adubu yaningda bapongdoktuna amasung atubada thadokadabani haina Nemcha Kipzen state asidagi Deputy Chief Minister oina thabak tawbagi mahutta Kuki Deputy Chief Minister oina thabak thoribasi yaningde Deputy Chief Minister Nemcha Kipzen khudakta phamlok thokadabani haina dabi tawraduna Imphal da rally chakhrei lonana CM da su memorandum pisinuna taksangkhrei Naga People's Union gi lamjing makhada pangtukiba rally adu Imphal East ki Tribal Market tagi horaga CM Banglo tamna lakhi rally adu da saruk yakiba singna go back Central Force Nemcha Kipzen down long lip Manipur fazin duna thamliba Naga taruk thadokadabani haina kholau kaya su laukhi rally adu da Palace Compound mayagi Thangal General gi statue khiliba traffic island adu yorpa matamda security singna thatun sarhan khide lenana police ki maikadagi Naga People's Union gi mihutaru khangalaga Chief Minister unaruraga memorandum pisinba yahanki rally adu da tongan ba indigenous Naga amasung maitai community singna natki oiba fizol setuna sarwyakhi security singi maikadagi su pamdaba thodok sing thoktana ba haiduna Akanba Maongda cheksing thorang sing lokhatkhi hari Mikhal Gamari Lenana Sel Lauduna Chaksa Haizanaba Kudak Telepiu Haina Fondorakli Ngasi Akwai Mutloisi Purub Ama Oina Saktam Ngakna Hingsi Harabadi Politics the Puning Changsi Akwai Jaliba Politics Ki Aran Balicha Chumtoksi Makhatana Sel Gidamak Isagi Hak Yongumsi Akwai Amuk Hana Mikhalgi Kaitheda Leiba Amasung Yonbe Yaba Posak Ohengumsi Maramaduna Mathang Chahida Pangtokadoriba election Asigamari Lenana Mirep Orakadoriba Sing Dagi Shell Lauraga Chaksa Haizanaba Horakliba Asi Kudak Telepiu Haina Mayolna Thadoroko Chirolamana Hari Chirolasana Makatana Haribana Akwai Arema Payamna Pamlubdagi Hauzik Pipim Asi Aikoina Kamatam Ore Ngasi Kuki narco terrorist signal Landarakhre Aikoibu Halaklaba Yumai Haduna Talaklaba Ere Pakta Lanjena Duna Hingalaba Leshem Lon Semit Longi Yumpam Tugaraklaba Kangkong Charaklaba Ere Papu Loshina Bohonarliba Duga Amaromda Aikoina Aikoigi Areba Pangal Loshing Tauna Putoktuna Lan Asibu Lantina Basungam Handaba Lan Luisina Bohona Basungam Zadaba Lambi Lamjauda Querau Law Natana Kari Su Tobangam Draba Yamna Luraba Pipamasi Yauraba Pava Wakal Darabdi Ekoi Mulagani Hauki Bachai Lisingani Kolum Doiki Me Ohundagi Jin Kuki narco terrorist sing na Maitay Singi Matata Atamna Landarakhre Asi Sahi Ohum Suraba Pava
waroshin purapang ngamdana leiriba lan asi ngasi amuk kuki narco terrorist na naga singi mathakta sul landa ba horakpa sina lan asigi waroshin purapadi lairadana hena sathiba lotion be yar waragadaba lan amu oirakli hauzik oiriba aikhogi phibam asina ngasi aikhoi kayam sole aikhogi phibam asi kayam lure aikoi kayam khudong thininge oire amadi tungda kari oiragani habadu mayek singna takle hana su phongdorakli Mongkot Chepu village ta naga singna Landarakhre lengana khwaidigi hena kanba operation chathagadabani hena D.Cm na phongdorakli Haukiba tangkolomdagi numidangda Ukhrul district ki manung chenba Mongkot Chepu kuki village ta naga singna Akanba Maongda Landarakhre maramaduna asigumba hingsa gi thawong sing asi makhadana chathabak ngamdana bagidamakta lenga ki makedigi khwaidigi kanba security operation chathabiu haina working committee on kuki CS to Ukhrul na thadrok chewlamana hari Chewlasina makhatana haribana tangkolomdagi numidang pung 10 rom tabada Litan police station gi manak nana leiba S law ho tangkol village amasung lengang chinglomdagi atat akham laitara nongmai kapsin na attack chatharakibani numit adugi numidang wairam pung 3 lom taba matamda Mongkot Chepu da leiba workshop amada thabak toba church goyer koba mioi ama mayumda halapagi lamida Litan range area dagi tangkol naga singna maikai khunana nongmai kapsalakibani ngamkhon khongsai koba mioi amasu nongmaina kaplakpadagi panki tangkol naga singi maikedagi micham miyam singda attack tawagi thawong asi akan momongda condemn tawi adubu tawdok aduda manak nakna leiriba Bihar regiment ki maikedagi khudakta mathau taba thabak sing lokhatuna ka henba thawong sing makhata na jatha hankidaba adugi damaktadi thagat phongdorakli mafam aduda operate tawriba central security force ki masing asi akakna bu oibana ahenba central force sing thamjin be yauna government ki maikedagi civilian singda ngaihak leitana attack chathariba asi thingnaba security force ki akanba operation chathanaba demand tawri local residents singna asigumba attack sing asi thingnanaba self defense ki thawong khya chathariba asi aran miyeng amada yengloidabani hari marak asida KSO Ukhrul gi maikedagi thadoraki bachirlamna haribana Ukhrul amasung Kamjong district ki manungda leriba Village Youth Club amasung KSO gi youth singna makhoi gi khulsing adu Kangpopi district ki manungda leiba khulsing ni haina signboard sing thenaba akanba instruction pikre hari Mihut sina ahal laman masak khangba maru oi haide Indrajina phongdorakli Miyamgi mihut oina thabak tawge harbadi miyamgi ihul khangna thabak tawbagi mathakta ahal laman masak khangba amadi mipung kudimakta thaksi khasi leiba haibasi yamna maru oi ngasidi miyobegi punsi yolaga nungai ge khanba kaya su miyamgi mihut oigeni haina thorakli masi state asigi oina amadi miyamgi oina labak thibani haina Khetrigau asigi hanagi MLA nahakpam Indrajit na phongdorakli Khetrigau asigi thambakho sabal leka de leiba hanagi MLA nahakpam Indrajit ki yumda pangtokiba mahakpu Thawgatpa Khetrigau asigi kongpa khaidem leka gi ward number 15 16 amasung 17 gi BJP gi women's working amasung supporters singi get together thoramda Indrajit na makhatana dana hai aphaba khumang choksinba assembly constituency ama oiba haibasi AC adugi miyamgi mihut oina leriba sing adugi charba thodang lai Khetrigau AC da yumgi yumburambi oyangna imung manung kaya nisagi chaithing mayonari asigumba phibam asi lehendanaba isamakki maikedagi miyamgi mihut ama oina AC asigi damak lam kaya da honaba yaba honaduna lakli makhatana su honaki gani AC asida leriba naha singbu nisagi ipaktagi kanba haibasi isamakki pandamni haiki aroibada maroiba pau amuka hana pizari bulletproof gari yauna advanced vehicle chamriga Honda tare CM na flag off tawkhre Naga taruk fazin kibagi mayukta protest rally chatkre deputy CM Nemcha Kipzen mafam lawthokadabani haina dabi tawkhre Mongkot Chepu village ta naga sina Landarakhre lenga na khwaidigi hena kanba operation chathagadabani haina D.Cm na phongdorakli pau sandona pijori matang asida loyalam E-PAO na namitangi pau bibil lezari tabili bakutimapu amuka hina kurumjari